아이 소다라 놈들이. ꯅꯪ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯉꯁꯤꯁꯨ LB ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯥꯏꯍꯥꯛꯇꯪ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯪꯊꯝꯊꯥꯅꯤ ꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯑꯕ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯛꯑꯦ ꯂꯥꯏꯔꯤꯛꯇꯣ ꯀꯃꯦꯟ ꯇꯧ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯣꯃꯦꯟꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯇꯧꯔꯕ ꯁꯤꯡꯗꯔꯕꯤ ꯋꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯍꯥꯎ ꯑꯧ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯏꯆꯤꯟ ꯃꯌꯥꯝ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯔ ꯇꯞꯍꯜꯂꯨ mày support xin mày comment lakpyo mày comment
राजेंद्र गुप्ता जी टाइम पास करते रहो। हाँ जी, मैं ऐसा लाइव चल रहे हूँ, 10 लोगों के साथ बात करना चाहते हैं इसलिए। थैंक यू। आप खाना वाना खा लिया क्या? अच्छा, टाइम पास करते हैं आप। हाँ ऐसा, हाँ मेरा चैनल है ना, इसलिए मेरे चैनल में लाइव में सबके साथ बात करती हूँ, मेरे चैनल वालों के साथ, मेरा यूट्यूबर के साथ। ठीक है, मेरा चैनल है। हाँ जी, काम कर रहा हूँ मेरा चैनल को, मैं यूट्यूबर हूँ। ठीक है, आपका कोई काम है तो आप काम कर दीजिए। Kanakan lagi senang ya. Halo, awal kita sudah sih. Ada pergi di ada. Dia si timing dia hajar ni. Macam matam sense ore. Habis indam dani na ko. Na ipung tera atau mapan makai 9:30 ko hol mani.
ꯍꯧꯖꯤꯛꯇꯤ ꯁꯤ ꯄꯨꯡ 10ꯗ ꯊꯥꯕꯅꯤ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯂꯩꯅꯥ ꯃꯤ ꯑꯃ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯅꯤꯀꯣ ꯃꯤ ꯑꯃ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯅꯤꯀꯣ ꯀꯔꯤꯝ ꯍꯥꯏꯕꯤꯅꯨꯗ ꯑꯩ ꯀꯝꯕꯜ ꯋꯥꯎ ꯕ꯭ꯂꯨ ꯇꯥꯃꯪꯒꯣꯜ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯁꯨꯝ ꯄꯥꯜꯂꯤꯌꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯑꯣꯏꯅ ꯍꯣꯠꯅꯒꯦ ꯉꯁꯤꯁꯦ ꯉꯥꯈꯥ ꯑꯣꯏꯅ ꯊꯣꯡꯉꯤꯀꯣ ꯃꯨꯀ ꯉꯥꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯕ꯭ꯂꯨ ꯃꯤ ꯑꯃꯗ ꯉꯥꯡꯉꯨꯕ ꯅꯨꯄꯥꯅ ꯉꯥꯡꯕ ꯀꯔꯤꯝ ꯍꯥꯏꯔꯨꯅꯨꯗ ꯂꯩꯅꯥ ꯀꯔꯤꯝ ꯉꯥꯡꯒꯅꯨ ꯅꯣꯏ ꯁꯨꯝ ꯂꯩꯕꯤꯌꯨ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯩꯅꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯂꯩꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯔꯥꯡ ꯊꯥꯏ ꯑꯗꯨꯝ ꯂꯣꯛ ꯈꯔ ꯇꯧ ꯑꯗꯨꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯅꯥꯁꯤ ꯑꯍꯥꯟꯕ ꯎꯔꯤ ꯍꯥꯏ ꯂꯩꯅꯥꯁꯦ ꯀꯗꯥꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯁꯨ ꯍꯥꯏ ꯉꯝꯗꯦ ꯑꯩꯗꯤ ꯍꯥꯏꯔꯒꯦ ꯇꯧꯕ ꯅꯨꯄꯤ ꯑꯣꯏꯕꯗꯨꯒ ꯂꯩꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯃꯤ ꯑꯁꯦ ꯃꯥꯟꯅꯗꯦꯅꯀꯣ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯣ ꯏꯇꯩꯃ ꯄꯥꯏꯂꯩ ꯐꯣꯔꯂꯦꯗꯟ ꯊꯦꯡꯀ꯭ꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯏꯆꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯇꯩꯃ ꯉꯁꯤꯁꯦ ꯃꯨꯀ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯇꯥꯡꯒꯣꯜꯗꯤ ꯂꯗꯥꯛꯀꯤ ꯃꯤ ꯃꯥꯜꯂꯦ ꯍꯥꯏ ꯍꯛꯆꯥꯡꯒꯤ ꯏꯪꯕꯗꯨꯒ ꯑꯔꯨꯝ ꯍꯧꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯎꯔꯤꯗꯣ ꯁꯛꯂꯣ ꯈꯨꯠꯀꯤ ꯃꯌꯦꯛꯇꯣ ꯎꯔꯤꯗꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯂꯩꯌꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
ꯕ꯭ꯂꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯏꯇꯩꯃ ꯄꯥꯔꯤ ꯂꯩꯌꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ꯫ ꯎꯔꯦ ꯏꯇꯩꯃ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯤꯈꯨꯞ ꯅꯥꯎꯁꯤꯡꯅ ꯂꯩꯕꯤꯌꯨ ꯁꯨꯛ ꯆꯤꯔꯕ ꯁꯨꯛ ꯐꯤꯕꯝ ꯆꯥꯗꯕ ꯃꯇꯝꯁꯤꯒ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯃꯇꯦꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯀꯠꯆꯕꯤꯔꯤꯕ ꯏꯇꯩꯃ ꯄꯥꯔꯤꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫ ꯃꯇꯝ ꯂꯩꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯏꯇꯩꯃ꯫ ꯑꯩꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ, ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ꯫ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯊꯧꯅꯥ ꯍꯤꯝꯃꯠ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯍꯤꯝꯃꯠꯁꯤꯗꯤ ꯏꯇꯩꯃ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯉꯝꯃꯔꯣꯏꯗꯕ ꯎꯕ ꯐꯪꯉꯔꯣꯏꯗꯕ ꯀꯩꯅꯣꯃꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯩꯃꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯨꯅꯁꯨ ꯉꯥꯡꯖꯗꯨꯅ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝ ꯇꯔꯥꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯅꯥꯎꯅ ꯅꯣꯝꯅ ꯍꯥꯏꯖꯔꯤ꯫ ꯑꯃꯤꯡꯁꯨ ꯏꯇꯩꯃꯕꯨ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯂꯩꯕꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯅꯥ ꯌꯦꯛꯇꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗꯁꯨ ꯅꯅꯥꯎꯅ ꯊꯧꯅꯤꯖꯔꯤ꯫ ꯏꯇꯩꯃꯅ ꯅꯍꯥꯟ ꯀꯞꯄ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯀꯣ ꯑꯣꯀꯦ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤꯈꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯅꯥꯎꯅ ꯊꯝꯖꯔꯤ ꯏꯇꯩꯃꯕꯨ꯫ ꯒꯣꯏꯁꯥꯜꯄꯨꯔꯒꯤ ꯅꯨꯄꯥ ꯐꯥꯔꯤꯗꯨꯅꯤ ꯂꯩꯅꯥ ꯉꯁꯤ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯣꯏ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤꯁꯤꯡ ꯑꯣꯏꯔꯦ ꯍꯥꯏꯅꯗꯤ ꯇꯥꯔꯦ꯫ ꯐꯥꯔꯤꯃꯤ ꯀꯤꯠꯅꯦꯞ ꯇꯧꯔꯤꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨꯃꯛꯇꯗꯤ ꯑꯁꯦꯡꯕꯗꯤ ꯐꯪꯖꯗ꯭ꯔꯤ ꯀꯣ ꯂꯥꯏꯅꯥꯁꯦ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯆꯦꯟꯅꯦꯜꯗ ꯐꯪꯅꯕꯅꯤ ꯂꯥꯏꯅꯥ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯦ꯫ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯕꯥꯔꯃꯣꯅꯤꯒꯤꯅꯤ ꯍꯥꯏ ꯀꯁꯥꯔ ꯕꯥꯔꯃꯣꯅꯤꯒꯤ꯫ ꯑꯩꯗꯤ ꯉꯁꯤ ꯎꯅꯖꯕꯅꯤ ꯐꯦꯁꯕꯨꯛꯇ꯫ ꯑꯗꯣ ꯍꯣꯏ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯃꯥ ꯀꯦꯝꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯊꯣꯛꯈꯤꯕꯒꯤ ꯑꯦꯟꯇ꯭ꯔꯤꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯣ ꯃꯣꯏ ꯒꯦꯠꯇꯗꯤ ꯁꯤꯄꯥꯏ ꯂꯩꯔꯝꯅꯤ ꯑꯗꯣ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯎꯍꯧꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯠꯀ ꯅꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯀꯣ ꯃꯣꯏꯒꯤ ꯄꯣꯔꯤꯕꯥꯔ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯦ꯫ ꯑꯣꯀꯦ ꯅꯨꯄꯥꯗꯣ ꯑꯥꯔꯃꯤ ꯀꯦꯝꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯁꯦ ꯃꯥ ꯑꯥꯔꯃꯤ ꯑꯦꯝꯄ꯭ꯂꯣꯌꯔ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯒꯤ ꯁꯨꯝ ꯁꯤꯚꯤꯜꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯔꯥ ꯑꯗꯨꯁꯨ ꯐꯖꯅ ꯈꯪꯗꯦ ꯀꯣ꯫ ꯑꯗꯣ ꯉꯁꯥꯏꯗꯤ ꯅ꯭ꯌꯨꯁꯇꯗꯤ ꯑꯥꯔꯃꯤ ꯀꯦꯝ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯙꯔꯅꯥ ꯇꯧꯕꯅꯤ꯫ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯂꯩꯅꯥ꯫ ꯑꯩꯈꯣꯏ ꯂꯩꯅꯥꯁꯤ ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯑꯍꯥꯟꯕ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯃꯗꯨꯁꯨ ꯑꯩ ꯀꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯅꯦꯛ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯀꯥꯎꯕ ꯍꯥꯏꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯟꯅꯦꯜꯗ ꯂꯥꯏꯚꯇ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯂꯩꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯂꯩꯅꯥ ꯍꯣꯏꯗꯤ ꯑꯩꯕꯨ ꯈꯪꯕꯤꯕ꯭ꯔꯥ? ꯏꯇꯩꯃ ꯄꯥꯔꯤꯗꯤ ꯑꯐꯥꯎꯕ ꯕ꯭ꯂꯨ ꯑꯣꯏꯔꯕ ꯏꯇꯩꯃꯅꯤ꯫
ꯇꯩꯃꯒꯤ ꯀꯣꯟꯇꯦꯟ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯆꯨꯝꯕꯅꯤ ꯕ꯭ꯂꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛꯇꯒꯤ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯅꯤ ꯑꯗꯨ ꯂꯩꯅꯥ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯅꯥꯕꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯈꯪꯉꯦ ꯈꯔ ꯁꯨꯝ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯉꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯂꯩꯅꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯈꯪꯉꯦ ꯈꯔ ꯁꯨꯝ ꯍꯥꯏ ꯑꯗꯨ ꯂꯩꯅꯥꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯃꯤꯡ ꯑꯣꯏꯅ ꯀꯧꯅꯗꯣꯏꯕ꯭ꯔꯥ ꯀꯅꯥꯅ ꯍꯜꯂꯤꯕ ꯏꯈꯥꯒꯤꯔ ꯏꯊꯛꯀꯤꯔꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯛꯇꯅꯤ ꯎꯔꯤꯕ ꯑꯣꯀꯦ ꯑꯩ ꯁꯛꯁꯦ ꯀꯗꯥꯏꯗ ꯎꯈ꯭ꯔꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯅꯤꯀꯣ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯅꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯂꯩꯅꯥ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯇꯥꯡꯒꯣꯟꯅ ꯀꯥꯂꯦꯟ ꯊꯥꯗ ꯃꯩ ꯆꯠꯈ꯭ꯔꯒ ꯍꯨꯃꯥꯏ ꯍꯣꯝꯕꯗꯣ ꯃꯤꯠꯇ ꯎꯔꯦ ꯁꯨꯝ ꯑꯣ ꯁꯨꯝ ꯂꯦꯡꯗ ꯑꯣꯏꯕ ꯌꯥꯏꯑꯕ ꯑꯣꯀꯦ ꯄꯥꯏꯗꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥꯕꯨ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯔꯨꯛ ꯆꯥꯕꯤꯕꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯂꯩꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯄꯥꯏꯔꯝꯗꯕ ꯑꯍꯥꯟꯕ ꯆꯪꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯩꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞ ꯇꯧꯕꯤꯌꯨ ꯀꯣ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯁꯨꯝ ꯂꯦꯡꯗꯥ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯂꯦꯡꯗꯥ ꯑꯣꯏꯇꯥꯔꯗꯤ ꯂꯩꯅꯥꯁꯦ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯒꯣꯏꯁꯥꯏꯄꯨꯔ ꯒꯣꯏꯁꯥꯏꯄꯨꯔꯒꯤ ꯑꯦꯒꯥ ꯒꯧꯔꯤ ꯍꯣꯏ ꯑꯗꯨꯋꯥꯏꯗꯔꯥ ꯑꯗꯨꯅ ꯂꯩꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯖꯔꯤꯕꯁꯦꯀꯣ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯂꯩꯅꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯈꯔ ꯊꯥꯞꯄꯤ ꯑꯣ ꯈꯔ ꯊꯥꯞꯄꯗꯤ ꯑꯣꯖꯥ ꯅꯟꯗꯀꯦꯁꯣꯔ ꯍꯣꯏ ꯑꯗꯨꯋꯥꯏꯒꯤꯔꯥ ꯑꯣꯖꯥ ꯅꯟꯗꯀꯦꯁꯣꯔ ꯂꯩꯈꯤꯗꯕꯗꯣ ꯃꯣꯏ ꯃꯅꯥꯛꯀꯤꯔꯥ ꯒꯣꯏꯁꯥꯏꯄꯨꯔ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥꯗ ꯂꯩ ꯀꯔꯤ ꯍꯥꯏ ꯀꯣꯡꯁꯤꯡ ꯇꯨ ꯃꯃꯤꯡꯗꯣ कविता रेणु जो है भी कविता ꯑꯣ
ꯍꯣꯏ ꯌꯥꯏ ꯑꯣ ꯕꯤꯁꯥꯄꯨꯔꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯥꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯤꯅꯣꯏꯗꯣ ꯑꯝꯁꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯃꯆꯦ ꯀꯕꯤꯇꯥꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩꯑꯕꯀꯣ ꯀꯕꯤꯇꯥ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯕ꯭ꯂꯨ ꯊꯣꯛꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯩꯅꯥꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯖꯣꯕꯀ ꯇꯧꯔꯤꯕ꯭ꯔꯥ ꯋꯥꯏꯐꯂꯥ ꯒꯣꯏꯁꯥꯄꯨꯔꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯏꯁꯩ ꯁꯛꯄ ꯒꯣꯏꯁꯥꯄꯨꯔꯒꯤ ꯕꯤꯅꯣꯏ ꯍꯥꯏꯅ ꯑꯃ ꯁꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯟꯁꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯃꯆꯦ ꯀꯕꯤꯇꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯃꯆꯟꯅꯨꯄꯤꯔꯥ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯕꯤꯅꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯄꯥꯏ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥ ꯕꯤꯅꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯂꯩꯅꯥ ꯑꯃꯨꯛ ꯍꯥꯏꯅ ꯀꯥꯟꯗꯦ ꯏꯇꯩꯃꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯍꯪꯕꯤꯌꯨ ꯇꯥꯃꯣꯒꯣ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯕ꯭ꯂꯨꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯥ ꯇꯥꯗ ꯕꯤꯅꯣꯏꯗꯣ ꯑꯩꯕꯨ ꯌꯥꯝ ꯂꯨ ꯇꯧꯔꯦ ꯃꯥꯛꯇꯤꯀꯣ ꯑꯩꯕꯨ ꯂꯨ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏ ꯀꯥꯟꯗꯦ ꯂꯩꯅꯥ ꯑꯃꯨꯛ ꯍꯥꯏ ꯀꯥꯟꯗꯦ ꯍꯥꯏꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ ꯇꯥ ꯕꯤꯅꯣꯏꯗꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯤꯡꯗꯦꯀꯣ ꯃꯦꯗꯤꯌꯥꯅꯤꯅꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯍꯤ ꯃꯅꯥꯏꯁꯦ ꯃꯥ ꯈꯔ ꯄꯥꯝꯖꯕꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯕꯅꯦꯕ ꯑꯁ ꯂꯥꯏꯔꯤꯛꯁꯨꯅꯦ ꯏꯪꯂꯤꯁꯀ ꯉꯥꯡꯕ ꯐꯔꯄꯣꯠꯅꯤ ꯇꯥ ꯕꯤꯅꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯂꯩꯈꯤꯗꯕꯁꯦ ꯑꯗꯣ ꯃꯥꯏ ꯀꯔꯃꯁꯦ ꯃꯥꯏ ꯁꯣꯔꯥꯠꯀꯗꯣ ꯑꯩ ꯆꯠꯀꯦ ꯈꯜꯂꯝꯕꯅꯦꯕ ꯕꯥꯔꯇꯣꯟ ꯐꯪꯗ꯭ꯔꯁꯨ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜꯗ ꯐꯦꯁꯕꯨꯛꯇ ꯅ꯭ꯌꯨꯁꯇ ꯍꯥꯏꯔꯛꯄꯅꯤꯅ ꯋꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯄꯤꯔꯦ ꯑꯣꯖꯥꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯩ ꯖꯩ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯑꯣꯖꯥ ꯊꯦꯡꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥ ꯏꯪꯉꯁꯤꯒ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯨꯅ ꯃꯃꯥꯗꯣ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤ ꯗꯤꯗꯤꯃꯨꯅꯤ ꯀꯧꯕꯅꯤ ꯕꯤꯅꯣꯏꯗꯣ ꯏꯐ ꯐꯅ ꯃꯥꯡꯂꯦ ꯑꯗꯨꯅꯤ ꯑꯣ ꯃꯣꯏꯒꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯩꯃ ꯂꯥꯛꯑꯦ ꯏꯇꯩꯃ ꯅꯥꯎꯔꯦꯝ ꯂꯥꯛꯑꯦ ꯏꯇꯩꯃ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣ ꯃꯥꯏꯒꯣ ꯏꯊꯥ ꯊꯥꯖꯗꯅ ꯏꯇꯩꯃ ꯋꯦꯜꯀꯝ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯅꯤ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄ ꯅꯅꯥꯎ ꯀꯨꯏꯔꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯕ ꯑꯦꯜꯕꯤꯁꯨ ꯀꯨꯏꯔꯦ ꯉꯔꯥꯡꯗꯒꯤ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯦꯠ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯣꯕꯥꯏꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗꯒꯤ ꯑꯦꯜꯕꯤꯁꯦ ꯊꯥꯗ꯭ꯔꯦ ꯑꯗꯨꯝ ꯍꯛꯆꯥꯡ ꯑꯔꯨꯝ ꯁꯨꯝ ꯀꯥꯎ ꯍꯧꯕꯗꯨꯒ ꯑꯗꯨꯝ ꯉꯥꯛꯇꯪ ꯐꯝꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯂꯥꯛꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯑꯧ ꯆꯥꯔꯦ ꯏꯇꯩꯃ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯂꯩꯅꯥ ꯋꯥꯔꯁꯨ ꯋꯥꯅ ꯃꯤꯅꯤꯠ ꯃꯉꯥꯇꯪ ꯂꯩꯕꯤꯔꯝꯃꯣ ꯃꯤꯅꯤꯠ ꯃꯉꯥꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯖꯅꯤꯡꯉꯤ ꯂꯩꯅꯥꯕꯨ ꯃꯌꯥꯝ ꯂꯥꯛꯂꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯂꯩꯅꯥ ꯉꯥꯛꯇꯪ ꯂꯩꯅꯥꯅ ꯍꯥꯏꯕ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯂꯥꯛꯂꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ
ꯀꯁꯥꯔꯗꯒꯤ ꯃꯩꯇꯩ ꯑꯃ ꯃꯠꯈ꯭ꯔꯦ꯫ ꯑꯥꯎ ꯑꯣꯖꯥ ꯈꯪꯉꯦ ꯇꯥꯔꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯍꯥꯟ ꯃꯣꯏꯔꯥꯡꯕꯝ ꯂꯨꯍꯣꯡꯕꯗꯣ ꯀꯩꯅꯥꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯑꯣꯀꯦ ꯑꯗꯣ ꯏꯇꯩꯃ ꯂꯥꯛꯄ꯭ꯔꯣ ꯑꯁꯤ ꯏꯇꯩꯃꯅ ꯍꯥꯏꯔꯦ ꯂꯩꯅꯥ ꯍꯥꯏꯅ ꯀꯧꯔꯦ ꯏꯕꯨꯡ ꯕꯁꯟꯇ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯂꯩꯅꯥ ꯂꯩꯔꯗꯤ ꯕꯥꯔꯣꯐꯥꯎ ꯂꯩꯗꯣꯏꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯋꯦꯜꯀꯝ ꯃꯪꯒꯣꯜ ꯅꯦꯠ ꯆꯞꯄꯦ ꯑꯧ ꯏꯇꯩꯃ ꯑꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣꯒꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯁꯞꯄꯣꯔꯠ ꯑꯩꯅ ꯍꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯏꯇꯩꯃꯅ ꯅꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯅꯦꯠ ꯎꯕꯗ ꯂꯩꯅꯥꯅ ꯅꯦꯠ ꯀꯨꯀꯤ ꯑꯣꯜꯂꯦ ꯍꯥꯏ ꯇꯥꯡꯒꯣꯜ ꯁꯤ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯃꯈꯥ ꯇꯥꯔꯛꯑꯣ ꯀꯩꯅꯣ ꯄ꯭ꯂꯤꯖ ꯍꯥꯏꯕ ꯑꯗꯨꯅꯤ ꯂꯩꯅꯥ ꯋꯥꯔꯧꯖꯗꯦ ꯑꯩꯒꯤ ꯅꯦꯠꯁꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯀꯣ ꯑꯗꯨꯅ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯏꯇꯩꯃ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯦ ꯕꯥꯔꯕꯥ ꯂꯩꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯅꯦꯠ ꯌꯥꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯅꯥꯁꯨ ꯕ꯭ꯂꯨ ꯃꯤꯁꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯑꯩꯅ ꯁꯞꯄꯣꯔꯠꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯁꯨ ꯀꯨꯏꯔꯣꯏꯗ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯏꯇꯩꯃ ꯁꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯅꯥꯗꯨꯒꯤ ꯃꯤꯡꯗꯨꯒ ꯄꯜꯂꯅꯨꯗ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯡꯉꯤ ꯂꯥꯡꯉꯒ ꯑꯩꯒꯤ ꯅꯦꯠꯁꯤꯅ ꯐꯠꯇꯕꯅꯤꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯀꯨꯏꯔꯦ ꯕ꯭ꯂꯨ ꯎꯅꯗꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯏꯇꯩꯃ ꯅꯥꯎꯔꯦꯝ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯅꯥ ꯂꯩꯔꯗꯤ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯦꯠꯁꯤ ꯆꯦꯟꯈꯤꯗꯅ ꯖꯃꯨ ꯀꯥꯁꯃꯤꯔ ꯌꯧꯔꯨꯔꯦ ꯍꯧꯖꯤꯛ ꯈꯔ ꯂꯥꯛꯑꯦ ꯅꯦꯠꯁꯦ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯅꯥ ꯉꯁꯥꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯤꯅꯤꯠ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯕꯥꯔꯣꯕꯥ ꯂꯩꯖꯒꯦ ꯍꯥꯏꯖꯔꯝꯃꯤ ꯅꯦꯠ ꯆꯦꯟꯈꯤꯕꯗꯒꯤ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯕꯨꯙꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ
Loina chakre. Loina chakre. Kana kana leirige. Thằng ơi chiên cái này nhiệt hao dầu từ lối chiên cái thế lối là mang cái lối là mang cái kasadegi mai te sum pha cái này pha cái cái mà thô lơ cái sao u cái đó cái ai ni em ăn này nè năng bò mi amata trên là đê rồi nó lấy gì hay cái nhang chè em à mi amata trên đê rồi nó lấy cái nhang chè mà sai nó hai cái bạn nào nè nó ngay từ trên nè video là ấy để ta lấy liều blue tum ning abo ai thì pupu cầu ghét đầu rồi bên cả cả đó rồi mà hầu đó nè ai cha thắc đi chắc cha được bảo ai thì pupu cầu ghét đầu rồi bên cả hai nuôi chẳng ngoài tên là rồi mà hầu lấy vào camera nè rồi nè ngoài tiền người sai bữa mấy tên thì bao số mang cái mang gì đó phai để game anh ta thế ở mà hầu là đi nhưng thôi không đi xin guru moris lo laga
ꯊꯧꯗꯅ ꯑꯅꯤꯔꯛ ꯊꯛꯄꯗ ꯐꯖꯅꯤ ꯑꯣ ꯀꯁꯥꯔꯗꯒꯤ ꯃꯩꯇꯩ ꯑꯗꯣ ꯅꯣꯏ ꯃꯅꯥꯛꯇꯒꯤꯔꯥ ꯑꯥꯎ ꯃꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯅꯤꯡꯗ ꯃꯣꯏ ꯂꯩꯌꯦ ꯀꯁꯥꯔ ꯒꯣꯏꯁꯥꯏꯄꯨꯔ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯃꯅꯥꯛ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯃꯨꯛ ꯅꯛꯈꯔꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯥꯞꯄꯦ ꯔꯦꯕꯤꯇꯥꯒ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯈꯔ ꯅꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯁꯦꯡꯕ ꯐꯥꯈ꯭ꯔꯦ ꯍꯥꯏꯁꯦ ꯑꯣꯖꯥ ꯆꯨꯝꯃꯕ꯭ꯔꯥ ꯇꯥꯆꯧꯒꯤ ꯅꯨꯄꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯧꯒꯤ ꯃꯈꯨꯔꯥꯅꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯏꯊꯣꯡꯗꯨꯗꯤ ꯑꯍꯟ ꯑꯣꯏꯕ ꯃꯥꯜꯂꯦꯕ ꯃꯥꯡꯉꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯁꯤꯅꯤꯗ ꯃꯥ ꯗ꯭ꯌꯨꯇꯤ ꯆꯪꯕꯗꯗꯤ ꯒꯦꯠꯇ ꯁꯥꯏꯟ ꯇꯧꯔꯝꯃꯦ ꯊꯣꯛꯄꯒꯤ ꯃꯥ ꯁꯥꯏꯟ ꯁꯤꯒꯅꯦꯆꯔ ꯇꯧꯔꯝꯗꯦ ꯑꯗꯨ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯁꯤꯅꯤꯗ ꯑꯗꯨꯅꯤ ꯆꯤꯡꯅꯔꯤꯁꯦ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯂꯩꯔꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯦꯆꯔ ꯇꯧꯔꯝꯒꯅꯦꯕ ꯑꯣ ꯃꯣꯏꯒꯤ ꯄꯣꯔꯤꯕꯥꯔꯗꯣ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯂꯩꯔꯕꯅꯦ ꯑꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯂꯩꯔꯁꯅꯨꯅꯦ ꯃꯥ ꯃꯥꯡꯉꯤ ꯈꯨꯃꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯗ ꯁꯤꯒꯅꯦꯆꯔ ꯇꯧꯔꯝꯃꯦ ꯊꯣꯛꯈꯤꯕ ꯁꯤꯒꯅꯦꯆꯔ ꯇꯧꯔꯝꯗꯅ ꯀꯃꯥꯏꯅ ꯊꯣꯛꯈꯤꯅꯣ ꯁꯤꯅꯦꯕ ꯑꯥꯔꯃꯤꯒꯤꯗꯤ ꯃꯣꯏ ꯃꯥꯒꯤ ꯄꯨꯔꯛꯗ ꯃꯣꯏꯗꯤ ꯕꯥꯎꯟꯗꯔꯤ ꯈꯥꯔꯤꯃꯤ ꯒꯦꯠ ꯄꯥꯜꯂꯕꯗ ꯒꯦꯠ ꯑꯃ ꯑꯅꯤ ꯃꯉꯥꯏ ꯂꯩꯔꯝꯗꯣꯏꯁꯦ ꯒꯦꯠ ꯑꯅꯤ ꯑꯍꯨꯝꯁꯨ ꯍꯥꯏꯔꯁꯅꯨ ꯒꯦꯠ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯤꯃꯤ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔ ꯀꯃꯥꯏꯅ ꯊꯣꯛꯏꯗꯣꯏꯅꯣ ꯔꯥꯖꯙꯟ ꯁꯤꯡꯍ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯀꯨꯀꯤꯒꯤ ꯆꯤꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯅꯤ ꯃꯧꯄꯥ ꯄꯨꯝꯕꯒꯤ ꯃꯧꯗꯨꯅꯤ ꯉꯥꯡꯂꯤꯗꯣ ꯑꯣꯀꯦ ꯆꯥꯔꯦ ꯏꯕꯥꯏꯗꯤ ꯆꯥꯕꯤꯔꯕꯣ ꯑꯧ ꯆꯥꯔꯦ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯨꯅꯦꯕ ꯀꯨꯀꯤꯒꯤ ꯆꯤꯡꯗ ꯂꯩꯕ꯭ꯔꯥ ꯖꯍꯥꯖꯁꯨ ꯂꯩꯁꯅꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯕ꯭ꯂꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯨꯀꯤꯒꯤ ꯆꯤꯡꯗ ꯑꯣꯏꯔꯕꯁꯨ ꯇꯝꯗ ꯑꯣꯏꯔꯁꯨ ꯀꯦꯝ ꯃꯅꯨꯡꯗꯗꯤ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯄꯥꯕ꯭ꯂꯤꯛ ꯑꯣꯏꯒꯦꯔꯥ ꯖꯍꯥꯖ ꯆꯪꯕꯁꯦ ꯃꯣꯏ ꯂꯣꯏꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯤꯃꯤ ꯁꯤꯒꯅꯦꯆꯔ ꯏꯁꯇꯥꯐ ꯑꯣꯏꯔꯒꯅ ꯃꯣꯏ ꯁꯤꯒꯅꯦꯆꯔ ꯇꯧꯒꯗꯣꯏꯃꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯁꯤꯒꯅꯦꯆꯔ ꯇꯧꯔ ꯊꯣꯛꯈꯤꯗꯣꯏꯅꯤ ꯕꯤꯅꯥ ꯁꯤꯒꯅꯦꯆꯔ ꯇꯧꯗꯕꯤꯗ ꯀꯃꯥꯏꯅ ꯊꯣꯛꯏꯅꯣ ꯁꯤꯅꯦꯕ ꯔꯖꯟ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯏꯕꯥꯏꯒꯤꯗꯣ ꯑꯗꯣ ꯑꯥꯔꯃꯤ ꯒꯦꯠꯇꯗꯤ 24 ꯑꯋꯥꯔꯁꯦ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯅ ꯀꯃꯥꯏꯅ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯗꯣꯏꯅꯣ ꯁꯤꯅꯦꯕ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤ ꯃꯥꯡꯈꯤꯕꯗꯤ ꯍꯣꯏ ꯑꯗꯨꯝ ꯊꯥꯖꯕ ꯌꯥꯏ ꯃꯥꯁꯦ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯌꯥꯏ
ꯒꯦꯝ ꯑꯃꯒꯤ ꯊꯣꯛꯈꯤꯁꯦ ꯅ ꯐꯥꯒꯤꯔꯥ ꯅ ꯃꯤꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯃꯥꯒꯤ ꯈꯨꯃꯥꯡꯗꯣ ꯑꯗꯨꯗꯤ ꯑꯥꯔꯃꯤꯒꯤ ꯃꯣꯏ ꯒꯦꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕꯗꯣ ꯃꯥ ꯊꯤꯒꯠꯄ ꯇꯥꯏꯅ ꯃꯥ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯥꯔꯃꯤ ꯀꯦꯝꯗ ꯆꯪꯕꯗꯣ ꯊꯣꯛꯂꯛꯇꯕ ꯇꯥꯆꯧ ꯅꯨꯄꯤ ꯃꯄꯥꯗꯨꯁꯨ ꯑꯗꯨꯒ ꯁꯨꯕꯃꯛꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯊꯤꯒꯠꯂꯛꯄꯗꯒꯤ ꯈꯪꯕꯅꯦ ꯑꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯥꯔꯃꯤ ꯀꯦꯝ ꯆꯪꯕꯗꯣ ꯊꯣꯛꯂꯛꯇꯕ ꯇꯥꯆꯧ ꯅꯨꯄꯤ ꯃꯧꯄꯥꯗꯨꯁꯨ ꯑꯗꯨꯒ ꯁꯨꯕ ꯃꯥꯛꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯊꯤꯒꯠꯂꯛꯄꯗꯒꯤ ꯈꯪꯕꯅꯤ ꯇꯥꯡꯒꯣꯟ ꯎꯅꯗꯕ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯗꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯊꯥꯅꯁꯤ ꯌꯥꯏꯌꯦ ꯕ꯭ꯂꯨ ꯌꯥꯏꯌꯦ ꯗꯦꯠ ꯍꯦꯛ ꯊꯥꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯡꯒꯣ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯦ ꯈꯪꯉꯕꯅꯦ ꯉꯔꯥꯡꯅ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯛꯀꯦ ꯕ꯭ꯂꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯐꯥꯎꯅꯁꯤ ꯑꯗꯨꯅꯦꯕ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯃꯣꯏ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯃꯣꯏ ꯈꯨꯠ ꯌꯥꯎꯔꯝꯃꯅꯦꯕ ꯍꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯇꯨꯃꯤꯟ ꯂꯩꯌꯦ ꯀꯀꯥꯗ ꯉꯁꯥꯏ ꯀꯠꯄꯒꯤ ꯊꯥꯕꯗꯣ ꯈꯪꯗ꯭ꯔꯣ ꯈꯪꯗꯦꯅꯦ ꯀꯠꯂꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯍꯪꯕꯅꯤ ꯚꯣꯏꯁꯇ ꯑꯗꯣ ꯆꯠꯇꯦ ꯅꯦꯠ ꯂꯩꯇꯅ ꯅꯪ ꯐꯪꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯩꯅꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯠꯀꯅꯤꯗꯣ ꯇꯥꯕ꯭ꯔꯥ ꯔꯕꯤ ꯔꯕꯤꯇꯥ ꯀꯔꯤ ꯃꯅꯨꯡꯒꯤꯅꯣ ꯀꯠꯇꯣꯏꯗꯣ ꯀꯩꯗꯧꯕꯒꯤꯅꯣ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯠꯀꯅꯤꯀꯣ ꯑꯗꯨꯅꯤ ꯀꯀꯥꯅ ꯍꯪꯉꯤꯁꯦ ꯂꯩꯅ ꯚꯟꯗ꯭ꯔꯥ ꯇꯣꯛꯂꯕ ꯕ꯭ꯂꯨ ꯍꯥꯏ ꯔꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯀꯀꯥ ꯆꯥꯊꯣꯛꯄꯅꯤꯅ ꯆꯠꯂꯨ ꯊꯛꯎ ꯍꯥꯏꯕ
kay hanji ba Ganesh na good night okay good night lan gi ne kari lan no lan do kari man gi no ina ha se Rebita ro tam gon mani Rebita ni Rebita ni le na hai do jari bonda event dagi Ceylon katpa nimita phorpani event hona kari nimit no kari nimit no pharo ido kari mongi kalu hai no kai thabaki no kai hai na katka doi no te wari da leina ka hai thamini aidi mitok oina khalure ha oye narando date kaya dano kaka ai khangde ne narando date kaya dano second jande ha naranda second jande narando ari kari na bugon chingla January gi second jande bugon ching ka bado bugon na 12 ni da mas ki tang tare ni pantarang o narando ada ising me ai lei bado jiri de lan matam ni chapa hong de da jiri jo patri ni जो अजी पता नहीं है वो बच्चा पाऊंगा मैं kuki na phajana khine irang phato ni chapa hong de da mingjang kauningbra ID mingdo kau gadage ang singse guru Rebita gi mai chene de MR ani kau bani haman khre hangman khre hai chainam namba jaure tamu guluna chainam namba jaure tamu gona chainam namba jaure tamu gona hangman khre leina na
ꯆꯩꯅꯝ ꯅꯝꯕ ꯌꯥꯎꯔꯤꯁꯦ ꯀꯅꯥꯅꯣ ꯕ꯭ꯂꯨ? ꯕ꯭ꯂꯨ ꯈꯨꯕꯥꯛ ꯆꯥꯗꯣꯔꯦ. 나야도 좀 나가야. January 2nd. 블루 쿠박 짜도래 해. 빨라 말해 블루 너는 하이버도. 너는 쟤놈 남매 아이두가 빨라 말해. 쟤가 쿠박까지 쟤는 tum보네. 좀이 쟤가 쿠박까지 쟤는 tum보네. 좀이 지니 안강바가 지니 코스는 헬리 tum바. नत्र ब्लो चीनी अंगामगा चीनी खोस कदी चीनी खोस ना थुंबे हेलिको ब्लू ने यस है. Revita blue na yes hai rebo kakana hai bedo. Blue na hai ba kupak chay ga kupak ka di chay na thumna ya. Do kakana hai ba chini ngang ba chini khos na thumbani hai ba do yes hai ba. Yes hai kai no hangai ba lina na. Hai kai no na wana sum hangu. Chummi hai ba. Kabo nang la bodan na mada poro ja do. Kupak tu ni gula dagi hen bani. Chay ni campur gumai. Keng ta faru nang ido. Chang yenge ne se. Tholo wae. Bulu tarba lainana hari se. Chang jeng si tholo wae. Kina hangita mi man bro wae. Bulu tarbo
ꯀꯤꯅ ꯍꯪꯉꯗ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯕꯅꯦꯕ ꯇꯧꯅꯒꯨꯝꯁꯤ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯈꯪꯗꯅ ꯍꯪꯕꯅꯤ ꯀꯔꯤ ꯀꯥꯏꯒꯦ ꯈꯪꯗꯅ ꯍꯪꯕꯅꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯅꯣꯛꯐꯗꯦ ꯐꯤ ꯁꯨꯗꯦ ꯅꯝꯕꯔ 1 ꯍꯥꯏꯌꯣ ꯑꯦꯜꯕꯤ ꯊꯥꯔꯒ ꯇꯨꯝꯗꯤ ꯃꯇꯨꯡꯗ ꯆꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏ ꯀꯀꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦ ꯕꯨꯂꯨꯗꯤ ꯅꯣꯛꯐꯗꯦ ꯑꯣꯏꯔꯕꯣ ꯍꯥꯏ ꯑꯦꯜꯕꯤ ꯊꯥꯔꯒ ꯇꯨꯝꯃꯗꯤ ꯃꯇꯨꯡꯗ ꯆꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏ ꯑꯁ ꯕ꯭ꯂꯨ ꯁꯥꯄꯣꯔꯠꯕꯨ ꯂꯩꯇ꯭ꯔꯦꯕꯣ ꯃꯔꯛꯇ ꯑꯀꯥꯏꯕ ꯑꯃ ꯆꯪꯂꯦ ꯑꯁ ꯂꯥꯛꯆꯁꯅꯨꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯏ ꯑꯩ ꯍꯟꯅꯕ ꯌꯦꯡꯕꯤꯗꯦ ꯇꯥꯡꯒꯣꯟ ꯌꯦꯛ ꯆꯪꯂꯛꯏ ꯇꯨꯝꯃꯣ ꯚꯥꯏ ꯀꯣꯏꯔꯨꯒꯦ ꯀꯥꯏ ꯀꯣꯏꯗꯣꯏꯅꯣ ꯁꯛ ꯌꯦꯡꯅꯤꯡꯗꯦꯀꯣ ꯇꯨꯝꯂꯤꯗꯣ ꯍꯥꯏ ꯀꯀꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤꯅꯦ ꯁꯥꯎꯅꯨ
ꯒꯨꯂꯤ ꯆꯥꯗ꯭ꯔꯣ? ꯆꯥꯏꯌꯦ. ꯒꯨꯂꯤ ꯂꯣꯏꯁꯤꯜꯂꯅꯤꯗ. ꯁꯥꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯒꯨꯂꯤꯁꯨ ꯂꯥꯛꯇꯦ. ꯂꯩꯅꯔꯤꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯔꯤ ꯄꯣꯠꯅꯤ. ꯇꯨꯝꯕꯗ ꯒꯨꯂꯤ ꯆꯥꯗ꯭ꯔꯣ? ꯆꯥꯏꯌꯦ. ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯤ. ꯁꯞꯄꯣꯔꯠ 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 ꯁꯞꯄꯣꯔꯠ. ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ. ꯍꯣꯏ ꯍꯣꯏ ꯔꯦꯕꯤꯇꯥ. ꯒꯨꯂꯤꯒ ꯀꯥꯟꯅꯔꯣꯏ.
ꯒꯨꯂꯤ ꯆꯥꯗꯅ ꯇꯨꯂꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣꯏꯗꯕꯗ ꯇꯨꯂꯁꯤ ꯃꯍꯤꯗꯨꯗꯤ ꯐꯨꯜ ꯆꯥꯕ ꯃꯤꯒꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯍꯧꯕꯗꯨꯅ ꯃꯆꯤꯜ ꯍꯥꯏꯗꯨꯗꯤ ꯒꯙꯥ ꯑꯉꯥꯡꯁꯤꯗꯤ ꯑꯣꯀꯦ ꯕ꯭ꯂꯨ ꯒꯟꯙꯥꯅꯤꯅ ꯍꯥꯏꯔꯤꯁꯦ ꯄꯛꯆꯕ꯭ꯔꯥ ꯑꯣ ꯒꯙꯥꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕ꯭ꯂꯨ ꯑꯃꯁꯨꯡ ꯂꯩꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯣꯀꯦ ꯔꯕꯤꯇꯥ ꯕꯥꯏ ꯋꯥꯆꯤ ꯀꯀꯥ ꯋꯥꯔꯦꯕ
ꯁꯛꯂꯦꯟꯗ ꯈꯔꯒ ꯍꯥꯏꯒꯠꯂ ꯀꯀꯥ ꯁꯛꯇꯣ ꯌꯦꯡꯗ꯭ꯔꯦ. ꯑꯩ ꯋꯥ ꯇꯥꯕꯗ ꯅꯣꯛꯈ꯭ꯔꯦ ꯔꯦꯕꯤꯇꯥꯅ. ꯗꯦꯠ 15 ꯏꯁꯩ ꯁꯛꯄ ꯉꯝꯖꯔꯣꯏ ꯀꯀꯥ. ꯍꯣꯏ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯒꯦ. ꯌꯨꯇꯨꯕꯀꯤ ꯄꯋꯥꯔꯁꯦ ꯃꯒꯨꯟ ꯆꯥꯎꯅ ꯂꯩꯇ꯭ꯔꯥ? ꯂꯩꯌꯦ. ꯑꯩꯒꯤ ꯋꯥꯁꯦ ꯐꯥꯒꯤ ꯇꯥꯏ ꯍꯦꯛꯇ ꯑꯣꯏꯕ ꯑꯣꯏꯅ ꯈꯜꯂꯦ ꯑꯆꯨꯝꯕꯅꯦ. ꯑꯣꯀꯦ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤ. ꯕ꯭ꯂꯨ, ꯔꯦꯕꯤꯇꯥ ꯊꯦꯡꯀ꯭ꯌꯨ. ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ. ꯕꯥꯏ ꯕꯥꯏ. चले बाय बाय बेटा बाय.